Hello everyone, aigi video yengbiriba khudingmak thagachari, aingona support tawbiba, comment tawbiba, subscribe tawbiba khudingmakpu thagachari. Aduga mamangi aina video amada aido kitang problems laibagi video ama thagachagibane ai hojiksu adum problems mayoknejari. Aduga comment ama tawbirae akhoigi subscriber mayamdasu share tawbiyo haidana ado ai personally a subscriber aigi friends khara dum pau bhauna jaye moina aigi mateng yam pangbiye matang jabada ai soidana mateng bangma mayam do ai soidana haijarake adubu asengmadi moina ai mateng yam pangbiye adugidamakta thank you so much aduga comment da dum nushi na haibirakpa support tawbirakpa loima thank you so much ai video se yengbiraga nushina haibirakpa khudingmak tasengna thagachari thagatpa wahaisi dagi hena kari haigadabano di khangde ado na isa na tawruba thabakta mai pakpa oibiyo punsi nungsangba oibiyo hojikti hayeng kai oini ngasi kai oini kanamtana khangba nattabanina nushina harau nungai family kaiga or noigi dear ones kaiga yam nushinana phajana dum leibiyo ado mayam video su loi phawing biyo. India gi am thazana ngai oiba masana kya mayariba application amai matang haijaramge madudi mosplay Maushani Mukherjee Bengali superstar na su stage represent tawri register ihan hana tawba matamda lupa chonga welcome bonus oina su phangani stage ta masana kya masu yauri paisa lokthok loksin gi khoina Google Pay Phone Pay bank ama hekta dagi dum tawba yarani most play sign up tawbiro promotion section da changbiro duga promo spin 8 habisina targadi 100% welcome bonus oina su phangani most play download tawba matamda lupa chani ama su phangdoini Facebook da review piba matamda lupa chani amasu phangani most play gi affiliate member oiragadi 50% commission su dum phangani register tawbiro comment link ta hapcharamage aduga lupa chonga phangbiro. Mayam ai video sengbiba khudingmak thagachari ado mayam asena chadoise beef ne ado asije singju ne mayam hawnai khar taste tawre champut laire ado mayam chaba horage beef charak tene saw mayam ngasi sajare ado chaba horage phajana hawn thongramne mayam ngang du bithorage mahi hanam thaisan ke Are you favorite? Singju hobby. Apa yummy santong machadaba beef aba how morok siso
ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤ hào ấy. Singju. ꯋꯦꯗꯔꯅꯒ ꯅꯨꯡꯉꯥꯏꯕꯅꯦ ꯆꯥꯔꯤꯈꯩ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯔꯦꯁꯤꯄꯤ ꯂꯣꯏ ꯍꯥꯞꯄꯕꯅꯦ ꯁꯟ ꯁꯤꯡꯖꯨ ꯃꯣꯔꯣꯛꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯃꯦꯘꯥꯂꯌꯥꯒꯤ ꯑꯣꯛꯀ ꯁꯟꯒꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔ ꯆꯥꯇꯥꯔꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ
San Singju lover sumaina amta taste tawbiyo yam hawa mana nusiya malu ngak tengah ya nih hati now Don't put the last down. Alright. Hot. Didn't freeze open. फजन जाथोखरे से खर लेमे समझासना मैम आइगी बीफ तोंग से याम हावे सिंगजू याम हावे बीफ तोंग चाबिरो हावे मैम थैंक यू सो मच दो मैम मसी वीडियो लेस लगे मथंग वीडियो मु थेंनारसे मैम मथंग कई चारोगे हाबदो मैम कमेंट तोबिरमो वीडियो लेस लगे